अहमदमक्तदा मयाम पुनमकु इकाई खुमनबगा लोइनना इकोकनोना खुरुमजरी हौजिक अखोइना मयामगी मफमदा उच्चगदबा वीडियो असि इसै मतेक मतेक लौरगा सेमजबनी इसै सिंग असिगी डायरेक्टर अमदी प्रोड्यूसर सिंगबु वारौ बिदनबा हाइजरी अदुगा इसै सिंग असि अखोइना सकबा मतमदा सोइखिबा लानखिबा कया यावरगसु ngakpigani adudi mayam punna miyeng taminarsi irai changa sidina khoida aina wari hamali ke taro irai changa sidina khoida aina wari hamali ke taro punna taw langanuko ukigi wari Warini, moi thêm tàu bagi warini. Mathai thai na hiram sida chahi chama gamar fudwai da chingi mi laina da mafam kun machaling du na moina ana kom koiring singbu tan thok tu na laiki moina asum asum changlak tu na ahang ba mafam da lairak imakoi Kopi thaba kalli makhoi kana khangde tauri plando hicham cham na hingli boiningi namdam sibu nungshiduna tin changna hinglami makhoi buki gi warini pura angakpa warini moi them taubagi warini asum na asum layrakpana irang kaya thokhan khare adum na tawnu themla duna maitai singna hotna ingmin na khi Ai bang mane mai kosida ai bang mane mai kosida leira moina shadi nasi leira moina shadi nasi leira moina shadi nasi leira moina shadi nasi minna si ai ko minna si ai ko minna si ai ko minna si ai ko go to him Jingala mai chakpanate Churchanpur ki jim da chakpani Garam bathaushilgi thari ba maino Nakhoi gi phanaba sinbiruraga Imphal punningdre Manipur oiningdre Madugirane thari bamaido Madugirane thari bamaido Garam bathaushilgi thari bamaino Maitai ki SD demand ki mayokta malhanina Kukijo ki separate administration ki lalong
मिजोराम दा 1965 June 17 amadi 2017 July 13 gi Warep maka chathab oina 2023 gi May 3 da Kukina chatli reli Kukina chatli reli Maitai singi apambara yeladuna Kukina chatli reli Kuki singi apambara vanganaba Kukina chatli reli Adumna taurakani sukha tajade adugumba mini sukhan kalude adumna mai tharakani tajade adugumna nongmai kablakani kalude imana pokwadai suk theng thengnade cinema da adu urubadai hena imana pokwadagi suk theng thengnade cinema da adu urubadai hena moigumba adumna taurakani sukha tajade adugumba mini sukhan kalude Fallang chongthokloga mai kange kaina ising loge khallingai da tungdagi kuki duna side sida nongmai duna dang 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 Gyan hai fet mangingai da mangdagi kuki duna blind kick da nakhang sida bak na hiwa alonelo 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 Kanbirasi na pangni tajade alonelo 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 Emari yau kiba inang rupa atombado mama lakcharasu order phangde loire ai toire chaire pungjai chaire imana pokwadagi suk theng thengna de cinema da adu urubadai hena moigumba Aya pokhaiba gima kho chamadagi heline noina thadaba bomgi makho Diwali numit ki bomla makho chamadagi heline noina kaptapon humay makho wak na kong lakpa ayak pa makho chamadaisu heline noina ngangak ko hay shingdo Oh cookie, karam na hai da sige, noigi oi roi da ba, separate manando. Lairang, tamgi lairang, sinda sachabi iche isal kayana. Thamoy shogna kaphori bai izzat ki isal kayana Lairang tamgi lairang sinda sachabi iche isal kayana Thamoy shogna kaphori bai izzat ki isal kayana
hầu na phơ bơ sa ba mari lay bơ sa ba sa gi lam se quy gi mat lan je drava i se jalu layram singi layram ma phi thong dava i sal ani dudan thamoi soga pendava fondo ki makayana namai na makhoi na kaplaga kombina ai khoi da taurakle makhoi na iram da changlaga makhoi na he na chaurakle makhoi bu yengli bana hakti mitang baga pangkak oi hore jingdana anin na ngaklaga tamdana nang na ngapase rulga se amata manadre masibu kari thawno asumna kadar tauraduna leirekhine makhoi ado asumna leiram laga makhoi tungan taduna leige haire munna taw langan ko kuki gi warini pura angakpa warini moi them tawbagi warini Seli mafam duda basti Kali tongge haina basta Leirapi mamai mapum do yongana Makhoi na tingi makhoi na sawagong